Nongmaisu loksin bikre security na sungak pidre haina phongdorakre Meitei singdagi license gunna singba security force na lokhat kre aduga central force sing su ai khoi bunding thina ngak pidre aduga state force na su torbung dagi hena sanction bangam drabanida torbung da lega ki peace talk sa na riba pa baina lusingba UNLF ki post ama hangbiduna biya buga selan biu haina takhelaba kege sana phongdokre wafam si state se thoklaba irang sidagi sahi ani makhai hena lanjena rakleba torbung GP ge IDP singna mayumda hanjalakpada Kuki militant singna nahan midang nongmai amadi vong kya kapsilaktura kihan khanganduna attack sa tharaki ba thawongbo torbung GP gi miyam yaning da phongdoktuna ngarang phogaksaw ikai mamang laikai gi lambi mayai da thoktuna sanction khiba wakat khongjang da saruk yaraduna mahana phongdokhibani khongjang do da state force sing sima thawning thina pangthokpa ngamde amadi central force sing su miyam na thajaba ngamde hana su phongdokna khi Tera khongsang bi khudek pigi apun bamara pai bi lopna PR government leina torbung bangla ge IDP singna mayum na sangkhibaga nahanu midang kukinan ko terrorist na nomai amadi bom yauna kapapagi mayokta yaning da phongdok tu nangara maira gi release khre Amohana imunai mutana ba pamdrabadi buffer zone ikai khumnagada bane haina Kuki Jo council na phongdorakre Meitei amasung Kuki Jo gi marakta amohana imunai mutana ba pamdrabadi matam punamakta buffer zone gi protocol ikai khumnagada bane haina Kuki Jo council na haide Bisnupur DC gi miyeng makhada torbung area gi Meitei IDP sing masa gi mayumda hanjinba haunakraba matung nahanu midang Kuki kholai paiba singna torbung tamna nongmai ground kia kapsilaktuna landarakpada aso apan yaukhiba thodok matung KZ sina ngarang mathaki wafamasi thamlakpane KZ sina thadorko serol amada Meitei IDP sing torbung buffer zone area da amuhana khunda silakpa haibase nauna amuhana lan thoknaba invite tawbaga manai Sangai festival manung Meitei IDP singna torbung buffer zone laksilakna bahona basu laikrabane maramasna nakalani gi marakta makhata na khud thokna dana ba Bisnupur gi deputy commissioner na daita lawduna torbung buffer zone da resettle tohaliba ase amohana Puthoki gadabani haina su phongdorakle zerol sina hai nahanu midang gi thawdo adugi matang da kokomi gi lusingbu sing torbung mamang lekai da laktuna Meitei IDP sing yeng senba laklam laba matung arambai tengol na senduna public meeting pang thokpaga loinana numit adugi numidang nongmai kap khi haina mara siraduna thawong asimak asobo wahang amane haire Kuki Jo miyam na matam pumbada buffer zone ikai khumnaduna nakalani gi marakta pamdaba thodok sing thoktana bahona duna lakle maramasina Kuki Jo miyam ki mathakta amuhana irang thokhanle haina maral sirakpa punama Kuki Jo council na yaba ngamloi amade buffer zone gi protocol thugaibi yaroi Christmas season matam asida Meitei singna Kuki Jo miyam gi mayokta thabak kya chatharakpa asimak Kuki Jo miyam gi peaceful spirit adubo thugaina ba atamnana hona bani haina su phongdokle Manipur crisis asi law and order gi issue nate politically Kuki Jo gi mathakta chatharakpa maru marata khraba ethnic cleansing ne political solution amagi khuthang do santi purakada bane Kuki Jo miyam Manipur dagi to khaina tare haiba si government of India na khangbaga loinana Kuki Jo miyam gi separate administrative arrangement ama tawgada bane haina su KZC gi maikai dagi phongdorakle Malem thongam gi khongsat taramna okte haina kotuna phongdorakre Malem thongam gi khongsat taramna okte khongsara sina Kangpokpi district land silakpada hena irang thorakpa yai haina committee on tribal unity kotuna phongdorakle kotuna thadorokpa serol amana hai December 18 gi ayuk pung nipan dagi nungthil pung ahum phawbagi marakta Kangpokpi lang silakani haina tawriba si khudakta lepkadabane khongsara sina ingtappa pamba phurup ama oiliba Kuki singda idang thoknamba kai hauba oina thokani haibaga loinana masida thorakpa aphafatagi thawtang kotuna puroi hairakle Medicom na Meitei IDP singda mateng pangkhai boxing sananingba IDP angang sing lem na sana halagani haina Medicom na phongdokre lanjen aduna leiriba IDP singi oina boxing sananingba angang sing Medicom boxing academy da lem na sana hanba amade tamhanba yagani haina malem gi thakta sangnarabi boxer MC Medicom na phongdokre wafam singarang kokomi amade IDP singna lamboi khongna kongda thasigi manungda IDP sing masagi mayumda hanjin hangadabani haina satharakilpa wakat mi phamadu da mahakna ngarang May 3 dagi haukiba irang adugi matungina
ngarang ihan hana ningthem thagi polam blanket sing Meitei ima iben sing da khudol tamba lakpa da phongdokibane tha asigi amadagi hauduna lengak na IDP sing masagi mafam da December tha phawbugi hanjin hangadabani haina thajaba pi kibadu thabakta onthokadabani haina sangsilakiba wakat mi phamadada mateng pangba lakhiba aduga mari lenana MC Mericom na makhata na hai thoklebe irang asida miyamna saknai rabi ama oina nakalani makke lairiba phiba masina masak thokna miyam mamangda mateng pangba ngamdana lakle loidana isagi oiba awaba kya su laikibana ngamdabane ngase angama mateng panglebasi yamna ngamba amadi laibagi nate inglaba matamasida imaibel singna aingba kharada oirabsu koknaba mateng pangmane loidana lakadoriba anobu sahi kumja 2026 asidagi thoklebe irang asi loisinduna tangtu leitaba lakpa oirasano amadi angama mateng pangba oina IDP angang singi oina boxing sanaba pamjaba leirabadi mahaki academy asida lemna sanabagi khudong chaba pigane haike amaromda MC Mericom na miyam gidama mateng torokpa aduga mari lenana Kokomi Women Wing gi convener RK Tarak Sanana hai IDP amasung Kokomi na wakat mifam cha tharakpa sigi numit 13 ni shure numit asida sagnarbi boxing sanaro Mericom na ningtham thage ayingba kok namba blanket mateng pangbirakpa si thamoi sengna thagatpa phongdokle awaba matam asida miyam gi mateng pangleba si nuaiba phawi matung tarakpadasu Mericom na tawru thabak singda hena mai pakwa oira sano ngasigi mateng pangleba sina singmi tami anigi nungsinabadu hena setsinba oira sano haike Delhi dagi sanarakpa remote control na Manipur khwaidagi waba state oire haina songtham bijoina phongdokre Manipur irang wasak udaba luna marataraba deep state ki asoba khujyawi haina phongdorakle Delhi dagi sanarakpa remote control ki phalna Manipur ngasidi India gi manungda khwaidagi waba lairaba state ama oire haina socio political commentator songtham bijoina phongdokre lamphel da leiba masagi yomda pawmisinga unaba amada CS bijoina hai election tawduna ekhogi mihutna lengak paijarabasu ayamba matamda Delhi na remote control pairaga sanaduna lakle masigi mathakta India gi manungda per capita income khwaidagi namely inflation khwaidagi wangba amasung pot tangba lamdam oire kumja 1972 da statehood hek phangbadagi Manipur si masana masabu lengak ngamjadaba amadi haijadaba state ama oina ngasi phawba lerakle mahara hai atopa state singa sangdam nabada thabok phangdaba naharo sing masing khwaidagi yamba state amasu oire asiguma phiba masada khwairamban kaithal da yelhaumi amata sakniba oina leitriba sisu angakpane hojik oiriba phiba masida isana idaiba ngakjanaba khongthang lokhanaudrabade aikhoi soidana mutkigane Delhi natraga Shillong da remote control sijana khraba MLA singda thajaba thamduna leirabadi lamdam asigi yelau phurup tamna suicide tawbaga sammanagane aikhoi gi miyam kham thengna laira hanba ahongba mamalda leiba yonba yanaba honarakre habsi kaudaba phai haraduna Manipur democracy ki wahanthok mapung phana lehanbagi mahutta Delhi dagi remote control sanaduna leide hojik phawba national highway da extortion gi thabak sathabada natana maning tamna satpa yahandre India da ten khaba matung asi phawba state sida matik saba industry amata lingdre haike mahana makhata na hai Manipur na hojik thokluba irang sida alem amasung India gi oina mapangal kanba deep state ke asoba khutyawi masida gi kananaba miyam gi leibak miyamna lepsabagi matam oire malem gi oina deep state asi Vatican Saudi Arabia Slavish Wahibism amasung Jew singna control tawba bank singni Meitei amasung Kuki gi irang asida America gi khutyawi amadi Manipur si Christian state onthok naba plan tawbani haibagi report su leidi India gi oina yengbadasu Nagpur na remote control private deep state ama leidi haiba deep state asina prime minister chief minister yaum central institution singi head sing hapangami maramasina Manipur national amasung regional party punamak thadokpaga local party sengwatpagi tangai fadaba lei loinana Manipur si waba yaba wahalaga muthanaba honaragliba sigi kannaba grassroots level da thabak tawduna solution puraknaba honaba sangi haike inquiry commission na Manipur iranga mari lenana report paikhalakpagi matam sangdokre hari Manipur irangi matangda thigatnaba member ahumna saba inquiry commission gi report pikhalaknabagi matam mangarak suba oina sangdoktuna mathang sahi gi May 10 phawba Union Home Ministry na matam pikre kumja 2023 gi May 3 dagi Manipur da thorakiba irang asigi matangda chapchana thigatnaba Guwahati High Court ki hanagi Chief Justice Ajoy Lambana lusungba miyoi ahumna saba inquiry commission ase kumja 2023 gi
June 4 लिंखꯠखिबने कमीशन असिना रिटायर्ड IAS ऑफिसर हिमांशु शेखर अमसुंग रिटायर्ड IPS ऑफिसर आलोका प्रभाकर मेंबर ओइना याउरे इंक्वायरी कमीशन असि लिंखत्पा मतमदा कमीशन थिगतपगी रिपोर्ट था तरुक की मनुंगदा सेंट्रल गवर्नमेंट पिखलकनबा खंगाखि अदुबो रिपोर्ट पिखत्पगी मतम मरिरक पीदना सही असिगी नवेंबर 10 मतम लोइखबने ख्वाइदिगी नौना ngarang यूनियन होम मिनिस्ट्री ना नोटिफिकेशन अमा थोक्तुना कमीशन असिना रिपोर्ट लानखलकपगी मतम मथंग सही 2026 की May 20 फाव पीखिबने इंक्वायरी कमीशन असिगी थिगतपगी ताम एंड रेफरेंस की मतुंगेना इरांग से हेक थोरकपदगी मथंग मनाउ नायना थिगतकदबनी इरांग असिगा मरि लेनना ऑथोरिटीना मतम चाना लाक्सिनबा ngamhogdabra amade thawoidabadagi hena pakthok chawthorapara haina thigatpaga loinana इरांग असि थिंगनबा लेंगाना मतिक चाना थबक लौखतपरा amade लौखतबरा हाइबना सिंगबा कुपना थिगतकदबनी इंक्वायरी कमीशन असिगी ऑफिस अनि लेदुना amana इम्फाल होटल अदुगा amana न्यू दिल्ली दा लेबनि हाइरे तोरबुंगी थौदोक नुमित मंगाने की मनुंगदा सबसाब व्हाइट पेपर पुथोक्तरबदी खोंजंग संगसिलगने हाना इमागी मैराना फोंदोखरे नहानुमिदांग तोरबुंग बंगलादा कुकी मिलिटेंट सिंगना बॉम अमदि नोमै कापसलपगी सबसाब व्हाइट पेपर अमा नुमित मंगाने की मनुंगदा पुथोकदबने करिगुम लेगा तुमिना लेसिलबदी मियामगा लोइनना इहौ हौनब सेम सारे हाना इमागी मैराना सेक्शनवा थमलकले हिरामसिग मरि लेनना ngarang Manipur Press Club ta pangthokpa पाउमिसिंगा उनबा अमदा इमागी मैरागी कन्वेनर TH सुजाताना हाय सही अहोम फरकदौरबा स्टेरसिदा थोकलिबे इरांगा से लाक्सेंदुना इंतप पुरकले हाइना लेंगाकना लाउरबसु कुकी सिंगल लंदारकपगी थौं लेपा लेत्रे नाहासु तोरबुंग बंगलादा कुकी मिलिटेंट सिंगना बोम अमदे नोमै कापसेंदुना चथरकिबा थौं असिमक स्टेट असिदा लेरिबा प्रेसिडेंट रुलेंगा असि करबा ग्राउंड लेरिबनो मियामगी लेंगा मुथलगा प्रेसिडेंट रुलेंगा लाखिबा मतमदा सिंग अमसुंग तपाक्तगी खुलाई लौखतकनी हाइखरबसु कुकी सिंगदी ngasi phawba lokhatana nongmai kapsinduna lakle haikhe mahana hai Meitei khulnga kusingidi khulai lokhatpagi mathakta phaba punba tawre Manipur leiriba president rule gelenga ase Meitei loisenaba leirabra ngangkhiba wafam amata president rule lenga yauna India lenga na thabakta onthoktana leiri masigi khudam oina athingba yaudana national highway da misam satpa yaragani habsu ngasi phawba satpa yadre maramaduna nahan gi thodok yauna yamna thengnariba awaba khudimakki responsibility khudimak governorship secretary security advisor amadi DGP na oigadabani amaronda nahan gi thodo asida MLA amakhak natana tangdu leitaba laklagani haina lauriba MLA amatana wafam amata phongdokpa leitre masimak laibak thibani miyam gi damak ne pangam loidaba oirabadi pham thadoklaga miyam ga punna leiduna thabak tause state asida leiriba central force su miyam ngakpa ngam loidaba oirabadi hanbi khro haina sujata na pendaba phongdorakle Manipur ki national highway da paikhatliba project sing review tawragani haina Nitin Gadkari na phongdokre Manipur ki national highway sing da thengnariba khudongchadaba sing amadi highway asida paikhatliba project sing gi matangda lakadoriba kumja 2026 ki January 12 amsung 16 da North East state sing gi chief minister amadi governor Saruvya duna Guwahati da pangthokadaba North East state sing gi oiba mifam da puthoktu na khanaragani haina road transport and highways union minister Nitin Gadkari na phongdokre wafam singarang phangkiba parliament mifam da question hour gi matam da Rajya Sabha gi MP Ningthau Sanajaobei leisembana Manipur ki national highway sing da miyam dagi namduna sel munba amadi kangluk yana satok sen tawbada athingba pibaga loinana highway sing asigi oiriba piba masigi matang da legakna athubada kari karamba sunaba khongthang lokhatkadagi haina hangkeba supplementary question amaga mari lenana road transport and highways ki union minister Nitin Gadkari na phongdokhibane union minister na MP Sanajaobei gi pakhum piraduna hai haukiba sahi anirom asida Manipur gi oiriba law and order gi piba masida state asigi national highway sing da thabak suriba contractor singi khusukhlai sing mai thadokpana chingba violence soiba thong sing satharakpadagi contractor masa makha tana mafam asida leithaba ngamdabadagi chentorakle hirama sigmari leinana lenga ki maikaidagi paikhatpa yaba thabak sing paikhatle lakadoriba sahi kumja 2026 ki January 12 amasung 16 da North East ki state sing da paikhatliba project sing gi matang da khana neinabagi mifam ama state sing gi chief minister amadi governor yauna Guwahati da pangthokadori mifam asida Manipur gi highway sing da thengnariba khudongchadaba sing amadi mafam asida paikhatpa project sing gi matang da puthoktu na khanaragani haiba wafam thambaga loinana makhatara issue asigi matang da MP Sanajaobei gi maikaidagi marik sumba warol sing yawba aiba serol amasu pisilakna ba wafam thamke Torbung ki khunja sing da nomai bong kapsilakpada senaba singpung ni phunipan ki manung da phaduna cherak pigadabani haina MMW ona phongdorakhrei Nahanumidang Surjanpur ki Kangbai Maikei da Torbung khunja sing tamna nongmai amadi bong kapsilaktuna landarakhiba thodok ta senaba miyoi sing pung ni phunipan ki manung da phaduna miyam khangna matik saba cherak pigadabani haina Manipur Meitei Pangal Welfare Organization MMW
ꯑꯣꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ ngarang hatada leba lup asigi office ta pawmisinga unaba amada MMWO gi president MA se saban hai lenga ki maikai dagi ing tapa hanjilakle IDP sing masa masa gi mayumda hanjil hanba haure hana lairingai naha numida ikhang khangaudana security force na khura khangdana lairiba kangbai rom dagi bom amadi nomai kap senduna micham miyam da landarakpagi thawng asidi tahongi yam taholakpani hana lawi IDP sing mayumda hanjil hanba haure haibagi matang da center amadi pia lenga ki thawrang sing miyam da mayak sengna khangangadabani central force na kung nangak selba torbungi micham miyam da atamna nomai kap senduna temsingna rapathawng asina makhata na security sing nangak senduna leibagi mathau taribra thawdo asina phuruk masel gi marakta sambal khadaba yade haiba wakhalon center amadi state lengakta sele haiba mayak sengna takle makhata na siguma pamda thawdok thoktana ba senar sing matam chana phaduna serak pibaga loinana IDP sing masa masa gi mayumda tangtule tana lehanba gamna ba honagadabani haike NDA lengakna agency singbu lana sizinaba kuina satlo hana okram ibobina phongdokre NDA lengakna agency singbu lana sizinaduna makhoigi mayokta leiba singda akia khang piribasi matam kuina satlo hana CLP leader okram ibobina phongdokre wafam asi national herald case ka mari leidana congress ki lusinbi Sonia Gandhi amadi opposition leader Rahul Gandhi gi mathakta BJP na aranba charge tawsinduna case thangalakhiba adubu Delhi special court amana kakthatkiba takiba judgment amabu taramna oktuna MPCC ki lusingba kaya sarug yaduna Congress Bhavan gi singmairong da leiba Manipur Legislative Assembly gate phawba satkiba khongchat ka mari leidana phongdokhibane Bangladesh to ki mitop changselakta ba Assam ki Kasar district ka lonaba India Bangladesh border da athingba hukum thamkhrei Bangladesh to ki ain kaina mitop changselakta ba amasung Assam ki santi amasung security da illegal immigrants na chatharakpa aki tujungba piba ki thodok sing thingnana bagi damakta Assam ki Kasar district administration na India Bangladesh border da athingba hukum thamduna mi sathok sen tawba da athingba thamkhrei hariba khongthang asi Bangladesh to ki ain kaina illegal immigrants sing changselakpa yabagi oithokpa leibana thamkibani Kasar ki district magistrate Trindul Yadav na thokiba order amagi matugina Bangladesh ka lonaba Kasar district ki saruk singda maroina numidangi matamda ain kaina mitop sing changsilakpa yabagi oithokpa leiba amasung India romdagi nomagi tangai fadaba polam sing yauna sasan kaya Bangladesh lomda puthok pusin tawbagi thabak sing asi thingnanabagi damaktani district asigi international border ki kilometer amagi jagada numidangi matamda Zatoksin tawba pumthing thingzile masiga loinana India ki territory manungda leiriba Surma Turel amasung masigi Turel khongbal da sunumidangi matamda hi da zatoksin tawba madinga phabana singbagi thabak khudimak thingle ayuk nungthalgi matamda sumari lenaba circle officer singdagi mangjawnana ayaba lauraba mafam adugi miyoi sing khaktamak nga phabagi thaba asi tawba yagani hari athingba order sima pung phana pangthongnabagi damak civil authority amasung security force ki marakta mapung phana paw phawnaduna thabak tawnaba khangan khibaga loidana Assam ki Bangladesh ka lonariba Kasar district ki Dol Serada 170 battalion BSF ki kangbu ama station tawduna thamkhrei Bangladesh border ki kilometer mangagi area da numidangi matamda Jini Seng Gehu asathaw amasung thombiyauna nomagi tangai phadaba polam sing puthok pusin tawba kodimaksu thingjinkhre adumokpu supply official singna ningthina verification tawraba matung apikpa changda tangai phadaba polam sing puthok pusin tawbagi ayaba leigani hari